ꯃꯤ ꯃꯉꯥ ꯀꯦꯊꯔꯕꯩ ꯁꯛꯐꯝꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣꯁꯦ ꯅꯦꯊꯥꯅꯤ ꯀꯦꯊꯔꯤꯅꯤ ꯍꯜꯂꯛꯑꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯄꯥꯏꯞ ꯃꯤꯁꯇ꯭ꯔꯤ ꯁꯥꯔꯤꯅꯤ ꯉꯟꯇꯥ ꯂꯥꯛꯑꯦ ꯃꯣꯏ ꯆꯔꯥꯒ ꯍꯦꯜꯂꯦ ꯉꯟꯇꯥ ꯍꯟꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯗꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏ ꯑꯃꯅꯤ ꯂꯩꯖꯕꯗꯣ ꯀꯣꯏ ꯊꯣꯛꯂꯛꯑꯣ ꯂꯥꯎ ꯇꯥꯎ ꯅꯣꯏ ꯆꯥꯛꯀ ꯆꯥꯔꯕꯅꯦꯍꯦ ꯇꯥꯎ ꯐꯖꯗ꯭ꯔꯥ ꯌꯣꯄꯤꯅ ꯊꯥꯒꯤ ꯈꯟꯕꯅꯦ ꯈꯪꯗꯦ ꯑꯗ ꯑꯃ ꯍꯥꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔ ꯌꯦꯡꯉꯁꯤꯁꯦ ꯀꯥꯏ ꯌꯧꯁꯜꯂꯛꯑꯒꯦ ꯇꯩꯗꯣꯏ ꯅꯠꯇ꯭ꯔꯥ ꯈꯨꯠꯀꯗꯨꯗꯤ ꯐꯖꯔꯦꯍꯦ ꯈꯣꯡꯒꯗꯨꯗꯤ ꯐꯖꯔꯦ ꯄꯦꯟ ꯍꯦꯛꯇ ꯋꯥꯎꯔꯦ ꯍꯣꯔꯦꯟ ꯁꯅꯥꯏ ꯐꯣꯇꯣ ꯈꯔ ꯅꯝꯃꯛꯁꯤ ꯍꯣꯔꯦꯟ ꯅꯠꯇꯦ ꯍꯌꯦꯡ ꯍꯣꯔꯦꯟꯗꯤ ꯀꯩꯁꯨ ꯆꯠꯂꯨ ꯍꯣꯔꯦꯟ ꯑꯕꯦꯝꯃ ꯂꯧꯔꯒ ꯑꯩꯒꯤ ꯕ꯭ꯂꯥꯎꯁ ꯂꯩꯕ ꯆꯧꯁꯤ ꯆꯤꯟꯗꯣꯟꯖꯩꯒ ꯅꯠꯇꯤꯌꯦ ꯁꯤ ꯍꯣꯔꯦꯟ ꯂꯣꯏꯔ ꯐꯖꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯒꯁꯤ ꯉꯁꯤꯗꯤ ꯒꯨꯇꯤꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯆꯠꯀꯗꯧꯕ ꯐꯦꯃꯤꯂꯤ ꯂꯨꯍꯣꯡꯕ ꯆꯠꯀꯗꯧꯕ ꯃꯌꯥꯝ ꯄꯨꯂꯞ ꯀꯦꯗꯣꯔꯦꯀꯣ ꯁꯤꯗ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯅꯤꯡꯗꯦꯗ ꯀꯦꯊꯗꯣꯔ ꯃꯥꯜꯂꯦ ꯃꯥꯁꯦ ꯅꯨꯡꯁꯥꯗ ꯄꯥꯕꯨꯡ ꯆꯥꯛ ꯄꯨꯔꯥ ꯍꯥꯎꯅ ꯆꯥꯊꯔꯛꯑꯦ ꯅꯨꯡꯁꯥꯗ ꯇꯧꯔꯒ ꯀꯗꯥꯏꯗ ꯀꯦꯗꯣꯏꯅꯣ ꯁꯥꯋꯥꯏ ꯑꯣꯄꯟꯗ ꯀꯦꯗꯣꯏꯔꯣ ꯑꯗꯨꯝ ꯐꯔꯦ ꯃꯥꯆꯧꯕꯤꯅ ꯐꯥꯔꯁ ꯍꯥꯏꯈ꯭ꯔꯦ ꯃꯣꯏ ꯀꯨꯏꯅ ꯆꯪꯅꯤ ꯑꯩꯗꯤ ꯀꯥꯄꯛꯇꯅꯤ ꯃꯈꯥ ꯐꯝꯗ ꯌꯥꯗꯦ ꯑꯩ ꯅꯪꯅ ꯈꯔ ꯋꯥꯡ ꯐꯝ ꯇꯥꯏ ꯑꯗꯨꯗꯤ ꯑꯩ ꯄꯣꯔꯛꯑꯦ ꯇꯩꯅꯕꯗꯣ ꯑꯩ ꯍꯥꯡꯗꯣꯛꯑꯒ ꯊꯝꯒꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯈꯥꯗꯣ ꯀꯩꯅꯣꯝꯇꯗꯤ ꯊꯥꯈꯣꯃꯤ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯣ ꯁꯦꯝ ꯁꯥꯔꯣ ꯂꯤꯟꯊꯔ ꯂꯤꯟꯊꯔꯅ ꯍꯧꯗꯣꯡ ꯂꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯀꯦꯗꯣꯏꯔꯣ ꯆꯥꯟꯗꯣꯟꯒꯗꯣ ꯈꯔ ꯂꯪꯕꯗꯣ ꯊꯤꯟꯖꯜꯂꯣ ꯑꯗꯨꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯥꯏ ꯀꯥꯏꯗ ꯀꯩ ꯍꯥꯞꯄꯤꯈꯪꯗ꯭ꯔꯦ ꯁꯤꯅ ꯑꯩ ꯃꯅꯤꯡ ꯑꯗꯨꯝ ꯏꯟꯅ ꯂꯩꯗꯣꯏꯅꯤꯀꯣ ꯆꯥꯛ ꯆꯥꯔꯣ ꯗꯗꯥ ꯑꯥꯗ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯇꯨ ꯀꯦꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯅꯦꯊꯥꯟ ꯏꯁꯤꯡ ꯂꯧ ꯂꯥꯛꯑꯣꯌꯦ ꯅꯦꯊꯥꯟ ꯏꯁꯤꯡ ꯂꯧ ꯂꯥꯛꯑꯣꯌꯦ ꯑꯣꯏ ꯑꯉꯥꯡ ꯉꯧꯕ ꯑꯃ ꯂꯥꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯌꯪꯒꯦꯁ ꯃꯦꯝꯕꯔꯅꯤ ꯌꯪꯒꯦꯁ ꯃꯦꯝꯕꯔ ꯀꯣ ꯍꯥꯟꯅ ꯕꯦꯝ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯁꯤꯅ ꯑꯣꯏꯔꯦ ꯇꯥꯡꯗ꯭ꯔꯣ ꯃꯣꯏꯁꯦ ꯅꯪꯒꯤꯁꯦ ꯇ꯭ꯔꯥꯏꯄꯣꯠ ꯑꯃ ꯄꯨꯕꯤꯔꯣ ꯈꯤꯟꯕꯤꯔꯣꯔ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯔ ꯂꯣꯏꯔꯦ ꯖꯦꯟꯊꯔ ꯅꯅꯥꯎ ꯇꯧꯕꯤꯅꯣ ꯁꯤꯡꯍꯧꯔꯦ ꯍꯧꯔꯕꯣ
ทุลาโมนันจะพี่ดอก 这好多了，我都在家家偷了，给都我们那边。ให้มาให้สิหน่วยก็ดีใจเนาะจะไม่ใช่ตายเรื่องนั้นแกช่วยไม่ช่วยหรอก ก็ได้หนูเซสก็รวยเลยเอามาเลยอันนี้รวยเลยอันนี้รวยเลยใช่ไหมเขาเรียนทำมงกุฎดวัดเลยยายอ่ะเดี๋ยวนี้ทายได้ช่างก็มาเอาขี้จะพูดหรอเสียงเผยใจจะเป็นมาอุ้ยสาวรวยได้ไหมมาปวดผ่าแล้วเมนนะ那菠萝是好味道，真差。你们啊，给他的为啥碰你的去？ นี่ได้มั้งปวดก็ปวดหัวไปเนี่ยแล้วเธอจะทำมันเร็วเดี๋ยวถ้ามันเร็วมันก็จะเป็นอย่างเงี้ย啊，走。啊，给不落来，这路红色给多嘞。我的对西面大脚酸。你太能睡爱了，你太能去上哪去去了？你他好一只克吧？你他好一那个也都不是只克，啊，稍微那个也都不是只克，哦，没地方啊嘛，喊只克克，啊也你只克对个？ มันยังมารีเดียนะมันดูดู 那个咖喱你，啊，个咖喱，这个，俺们那妈妈会那帮不是多，我这边听到不错嘞，帮那个打，帮那个打错个，咖喱不能多爱嘞嘛，东西嘛的， ง่ายงั้นจะไก่ก็รู้สึกว่าอะไร 哦，好嘞，好嘞，好嘞。 เชียร์แล้วก็รวยดีบ้าเชียร์บ้านนี่ให้บัคตานีบ้านเราหนุ่มพี่เขามีพูดได้หรอจำได้หรอเพื่อนเขาบอกไอ้มึงจะเกี่ยจะยังไงบ้างจะรวยว้าว这可以录红吧？披萨多嘞，披萨别啊。哎呀，好。从哪还多？从哪还多？还多没有？啊。喵。我嘞，会用
ꯌꯨꯝ ꯆꯪꯍꯧꯋꯦ 이직시 오더니 레이시 아이니 아복네 나네 ꯅꯦꯁꯂꯥꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯅꯨꯡ ꯄꯨꯂꯞꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯂꯩꯔ ꯑꯕꯦꯝꯃꯕꯨꯗꯤ ꯖꯣꯏꯟ ꯇꯧꯔꯛꯑꯅꯤ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯃꯣꯏ ꯂꯣꯏꯁꯟꯕ ꯍꯧꯍꯧꯔꯦ ꯂꯣꯏꯁꯟꯕ ꯍꯧꯍꯧꯔꯦ ꯑꯗꯨ ꯀꯩꯅꯣꯃ ꯄꯤꯔꯛꯑꯣ ꯊꯣꯛꯂꯛꯏꯅꯦ ꯀꯥꯏ ꯆꯠꯏꯅꯣ ꯄꯨꯔꯣ ꯄꯨꯔꯣ slowly slowly ꯄꯨꯔꯣ slowly slowly 하뽀 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 slowly 하뽀 good 그래서 네 다니 포토 남미니 ꯑꯗꯨꯅꯦ ꯉꯁꯥꯏꯅꯦ ꯅꯦꯗꯥꯗꯣ ꯐꯣꯇꯣ ꯅꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯝꯃꯤꯕ ꯄꯥꯒ ꯍꯥꯞꯄꯒꯤꯅꯦ ꯅꯍꯥꯟꯈꯩ ꯍꯥꯞꯇꯕꯅꯤꯅ ꯀꯦꯊꯔꯕꯅꯤ ꯑꯕꯦꯝꯃꯅ ꯍꯔꯥꯎꯔꯤꯁꯦ ꯌꯦꯡꯉꯣ ꯅꯦꯗꯥꯁꯦ ꯕ꯭ꯌꯨꯇꯤꯐꯨꯜꯂꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯥꯏꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯏꯁꯤꯗꯤ ꯑꯕꯦꯝꯃ ꯅꯝꯃꯣ ꯃꯥꯏ ꯀꯦꯃꯦꯔꯥ ꯄꯨꯊꯣꯛꯑ ꯅꯝꯃꯤꯁꯤꯗꯤ ꯑꯩꯁꯨ ꯊꯣꯛꯑꯣꯌꯦ ꯑꯩꯁꯨ ꯊꯣꯛꯑꯣꯌꯦ فزينا هنطلع ايوه فزينا هنطلع مين اللي هو بيستلي سايد وين لو هذا اليوم ꯍꯣꯏ ꯉꯁꯥꯏ ꯀꯜꯊꯧꯕ ꯆꯠꯂꯦ ꯃꯌꯥꯝ ꯍꯜꯂꯛꯅꯔꯕꯅꯤꯅ ꯂꯨꯍꯣꯡ ꯆꯠꯈꯤꯕꯗꯨꯁꯨ ꯍꯜꯂꯛꯅꯕ ꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯁꯥꯏꯀꯜ ꯊꯧꯕ ꯑꯃꯨꯛ ꯆꯠꯂꯦ ꯑꯩ ꯁꯥꯏꯀꯜꯁꯤ ꯂꯥꯏꯠ ꯊꯥꯟꯖꯤꯜꯂꯅꯤ ꯃꯃꯥꯡꯒ ꯃꯅꯤꯡꯒ